ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯃꯦꯂꯩꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯁꯤꯗꯗꯤ ꯃꯦꯂꯩꯗꯨ ꯃꯃꯤꯠ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯅꯤ ꯑꯗꯨꯗ ꯃꯦꯂꯩꯗꯨ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯀꯜꯂꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯦꯂꯩꯗꯨ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯃꯥꯁꯨ ꯁꯨꯃꯥꯡꯗꯨꯗ ꯄ꯭ꯔꯞ ꯃꯀꯨꯝ ꯊꯩ꯫ ꯂꯩꯔꯝꯕ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯅꯥꯛꯆꯦꯞꯇꯒꯤ ꯆꯪꯁꯤꯟꯕ ꯃꯔꯝꯅ ꯃꯟꯗꯣꯟ ꯏꯕꯦꯝꯃ ꯃꯦꯂꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯎꯖꯕ ꯅꯠꯇꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯕꯀꯦꯠ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯖꯣꯝ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯥꯏꯅꯧꯕꯤ ꯃꯁꯥ ꯇꯥꯁꯤꯜꯂꯤ꯫ ꯑꯏꯪꯕ ꯑꯗꯨꯕꯨ ꯈꯥꯡꯂꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯒ꯫ ꯆꯠꯄ ꯍꯧꯔꯨꯔꯕ ꯄꯤꯕꯥꯔꯦꯜ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯌꯦꯡꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯂꯩꯅꯁꯨ ꯌꯥꯝ ꯎꯏꯁꯤꯠꯇꯅ, "ꯇꯥꯁ, ꯁꯤ ꯃꯉꯥꯏꯗꯅ ꯅꯔꯝ ꯆꯠꯂꯨꯗꯕ ꯅꯈꯣꯏꯗꯤꯅꯦ ꯁꯨꯃꯥꯏꯅ ꯅꯁꯥ ꯁꯦꯡꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝ ꯆꯪꯒꯗꯕ." ꯄꯤꯕꯥꯔꯦꯜ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯔꯝꯅ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯦ꯫ ꯆꯤꯡꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯇꯔꯨꯛ ꯇꯔꯨꯛ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯦꯂꯩꯗꯨ ꯄꯤꯕꯥꯔꯦꯜꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯌꯥ ꯁꯨꯕ ꯅꯨꯄꯥꯅꯣ?" ꯄꯤꯕꯥꯔꯦꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯦꯂꯩꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯚꯥꯞ ꯇꯥꯗ꯭ꯔꯕ ꯃꯔꯝꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯐꯝ ꯈꯪꯗꯦ꯫ ꯃꯦꯂꯩ ꯃꯥꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯕꯤꯕꯒ ꯅꯠꯇꯦ, ꯃꯈꯥ ꯇꯥꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯁꯤꯟꯒꯅꯨ꯫ ꯃꯁꯤꯗ ꯑꯅꯝ ꯀꯟꯕꯒꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯣꯏꯊꯦꯝꯗ ꯅꯈꯣꯏ ꯄꯪꯊꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯀꯣ, ꯑꯗꯨꯒꯅꯦ ꯋꯥꯈꯜꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯗꯧꯕꯅꯤ." ꯄꯤꯕꯥꯔꯦꯜ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ, ꯏꯉꯛ ꯉꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯏꯀꯥꯏꯕꯒꯤ ꯄꯜ ꯂꯥꯜꯂꯛꯀꯗꯧꯔꯦ ꯈꯟꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯪꯈ꯭ꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯃꯈꯨꯠ ꯑꯃꯨꯛ ꯊꯤꯜꯂꯒ ꯃꯦꯂꯩꯗꯨ ꯌꯥꯝ ꯂꯦꯝꯖꯗ, "ꯎꯔꯦꯗꯅ, ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯆꯪꯈ꯭ꯔꯤꯁꯦ ꯃꯥꯁꯦ ꯃꯃꯜ ꯂꯩꯇꯕꯤ, ꯂꯩꯈꯥ ꯇꯥꯔꯕꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎꯀꯣ." ꯈꯔ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯕꯥꯔꯦꯜꯁꯨ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯏꯅꯨꯡꯆꯥꯅ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯦ꯫ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ, ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯏꯅꯧꯕꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯦꯗꯅ? ꯆꯠꯂꯨ ꯆꯠꯂꯨ, ꯊꯨꯅ ꯑꯃꯨꯛꯇꯪ ꯍꯟꯈ꯭ꯔꯣ, ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ." ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯔꯝꯗꯦ, ꯊꯨꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ, ꯄ꯭ꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯂꯒ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯀꯞꯅ ꯀꯞꯅ ꯇꯦꯕꯜ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯈ꯭ꯔꯕ ꯘꯔꯤ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯧꯈꯠꯂꯤ꯫ ꯄꯦꯟꯅꯁꯨ ꯌꯦꯡꯖꯩ꯫ "ꯑꯉꯥꯡ, ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯏꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯗꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯅꯤ꯫ ꯘꯔꯤꯒꯤ ꯀꯇꯥ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ, ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯩꯅ ꯉꯥꯏꯖꯔꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯎꯗꯅ ꯆꯠꯈꯤꯕ ꯇꯥꯔꯤꯕ꯭ꯔꯣ?" ꯃꯥꯏꯅꯧꯕꯤ ꯀꯞꯂꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯃꯥ ꯁꯥꯊꯤꯅ ꯀꯞꯂꯦ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯛꯂꯤ꯫ "ꯅꯪ ꯆꯝꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯉꯥꯡ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ, ꯃꯃꯜ ꯂꯩꯇ꯭ꯔꯕꯤꯅꯤ꯫ ꯅꯃꯥꯡꯗ ꯂꯦꯞꯄꯗ ꯑꯩ ꯃꯇꯤꯛ ꯆꯥꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯍꯥꯏꯗꯅ ꯅꯪ ꯆꯝꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯁꯤꯗ ꯃꯕꯣꯛ ꯁꯈꯤꯁꯨ ꯆꯪꯂꯛꯄꯅꯤ꯫ "ꯕꯦꯝꯃ, ꯑꯕꯣꯛ, ꯏꯁꯨꯒꯤ ꯑꯋꯥꯕ ꯃꯇꯧꯁꯤꯕꯨ ꯑꯕꯣꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯀꯣ ꯍꯥꯏꯕꯅꯣꯅꯦ? ꯑꯕꯣꯛ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯀꯥꯎꯔꯒ ꯍꯜꯂꯛꯄꯗ ꯉꯥꯃꯣꯛ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ, ꯑꯩꯅ ꯄꯦꯟꯅ ꯀꯞꯈꯤꯕꯗꯣ, ꯑꯗꯨꯒꯨꯝꯅ ꯑꯩ ꯉꯁꯤꯁꯨ ꯑꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯅꯤꯡꯉꯦ ꯑꯕꯣꯛ꯫ ꯑꯩ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯅꯤꯡꯉꯦ꯫ ꯕꯦꯝꯃ, ꯑꯕꯣꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯕꯣꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯕꯣꯛ, ꯑꯩꯒꯤ ꯏꯃꯥꯗꯨ ꯂꯩꯖꯔꯝꯂꯒꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯦꯝꯖꯤꯟꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯏꯃꯥꯗꯨꯅ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤꯀꯣ ꯑꯕꯣꯛ." ꯀꯥꯏꯔꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯈꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯈꯤ ꯌꯥꯝ ꯀꯟꯅ ꯀꯞꯂꯛꯏ꯫ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯅꯆꯥꯁꯤꯒꯤ ꯃꯇꯧꯁꯤ ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯁꯣꯜꯂꯕꯤ ꯕꯣꯕꯣꯛ ꯑꯩꯅ ꯏꯁꯨꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣ ꯀꯩꯗꯧꯔꯒꯦ?
Ima, baba, nacha yang ware. Nacha belum sendiri ro ima. Nakoi berkata ada lagi. Baba, nacha belum belau. Nacha belum jengbi ro. Nakoi yang lagi nakta. Ay suara ngalai jerake. Apoki bema. Nang yim sidagi cakro. Nang mapam sidagi cakro hari tanah abokna. Kaya gino. Abokna hai bawa ada. Nang ni indri basibo. Cakro calo. Abo, ay sira baso. Magi may thong di uraga sinangi abo. Ayam waye abo. Ayam waye. Masu mabela nido konsenaraga kapine. Imungi milay taba mayaw bagom anido yam sati na kapli. Matam ni nong-manong hawjinki. Luhongbagi matam so nagsilagle. Melay na sinlang tawraga mayum maduso kara samjin chajin hali. Luhongbu maya oy banina mayum da milak palepte. May nawimagi oy na di ka hena bulakte. Adubu melay magi marup mapang di nong makang da dumaklagle. Melay mana di harawri adubu may nawimana di kapli. Pamjawa potsak panglani kandana koiring masu nokli. Adubu sakhi di kapli. Masu asigi apamba karino. Sakhi mata na khangbani. Lohongba mayani haidana mainawbi phazapam leite. Nong magi pipam kaiba samak henjile. Chakso ningthinungai na chadrabanina. Masadu yam sonjile. Ahing khuding kaplabanina mamamamit loina pomle. Nong magi numit amadani. Sintha amadi laija punna hekta hongnaraga mainawbi ki mayumda lakbani. Ikoi jadana direct hekta changsile. Potpang piba lakli ba haibaduni. Makuta kari no kharaso pairakpo oi. Luhong daure haidana nungai pham leitraba nupini. Kuchu komela mathokjada phamung asida tumin leirame. Mama nabi ahumdo unakhiraba siyamna kuirabani. Asuk thona alamba mainubi magi saktam madu uraga laijadu ngakna. Mainubi kainu nangbu adum kapaga leirabo. Mainubi khumde mata ani sida munni yenglei. Laija madi sinthaso mainubi gi nak oyeta phamli. Makuta pairakliba polythene mainubi mangonda sinaraga sinthana haire. Mainubi se nangi phi amaga phaneka amaga purakpani silo. Luna chana tina jarakpo ibanina laija so nungai jada. Kimta khaluranu se lebakta tamlama bani haina khando. Nangi thawdok se akhoi se yam nungai te. Angang tu di pawdum hauna khidraba. Khumdaba yadabagi matangda mainubi tap na khumle. Boarding da laikre. O moigi exam na kaidongi loini haige. Kuidre loirani. Adudi ma tholagana kamai tawba. Ai khangte. Mainubi nangi wari samluri ko. Nangi angangdo machinguma tawbani. Wathok thokadabu mali ko ide. Laija. Aibo makatana henki gatra. Kainu mainubi nangbu ngawrabo. Adubu khanba yabu wakhalo. Adumai khanganu ko. Sinthaso yam nungai ru dramale. Mata ibema mainubi da yam nungsini yenglaga. Mainubi nangi naraiba se onthokna sathi khreda ko. Nungai ba mikup haibado nangi punsida leitraba jalo. Mamitagi mapita na mainubi mana so haire. Aigi awaba mana khani. Mana hiyeng chawraga aiba nungai na thambini haidana. Aingonda yam toina haikiban. Aiba sabikup khudingi mana no khangani haidana. Mathawna yam leina haikiban. Aiba hawjikbu ma thadolaga chatpa ngamkhidoiro. Mainubi yam nungsi nakhoi anigi warise yam nungsi mankre. Mainubi madi angawbi olabani. Makhola siri kapngang tawduna makhatai. Aina mabu thadolaga chatpa thoklagadi mana kari hogani. Ai pakhattaba ngamte. Mi paidaba sungamte. Mana ibu yam nungsizabani. Aigi asadani. Kasiso mana hinglamgadawrise. Gyan mena matada mata ani dusu kapi. Sujud hek tawraga ahumdu punna kapmini. Matang asida kanagumbi amana mapana domdagi kaure. Mainubi. Kana oirabano khanna laijadu sinthada yengi. Kana oirajano. Khangni. Mainubi apuk leitabro. Tumamani. Phare adudi akhoi suyong nuba tawrage.
ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯍꯜꯂꯒꯦꯀꯣ ꯉꯥꯏꯈꯣ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯣ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯏꯊꯥꯗꯤ ꯍꯦꯛ ꯊꯥꯖꯗ ꯌꯨꯍꯦꯟ ꯁꯅꯥꯃꯥꯁꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯃꯩꯅꯧꯕꯤ ꯏꯉꯛꯉꯛꯅ ꯌꯨꯍꯦꯟꯗ ꯌꯦꯡꯉꯤ ꯌꯨꯍꯦꯟ ꯏꯆꯦ ꯁꯤꯟꯊꯥ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯩꯅꯧꯕꯤ ꯃꯥꯅ ꯌꯨꯍꯦꯟꯕꯨ ꯀꯧꯁꯤꯟꯅꯕ ꯍꯣꯠꯅꯩ ꯌꯨꯍꯦꯟ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯆꯪꯉꯔꯣꯏꯒꯦ ꯏꯆꯦ ꯀꯩꯅꯣꯝꯇꯪ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯐꯝꯁꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯗ꯭ꯔꯒꯗꯤ ꯐꯖꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯌꯨꯍꯦꯟ ꯁꯅꯥꯃꯥꯁꯨ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯃꯤ ꯏꯆꯦ ꯑꯩꯁꯨ ꯏꯆꯦꯒꯤ ꯄꯥꯎ ꯇꯥꯖꯔꯦ ꯂꯥꯡꯇꯛꯅꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯅꯧꯕꯤ ꯍꯪꯂꯛꯏ ꯌꯨꯍꯦꯟ ꯁꯤꯒꯤ ꯄꯥꯎꯁꯦ ꯃꯥꯁꯨ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯇꯥꯗ꯭ꯔꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯇꯝꯗꯕ ꯃꯥꯜꯂꯦ ꯃꯥꯅ ꯍꯦꯛ ꯈꯪꯈ꯭ꯔꯒꯗꯤ ꯑꯐꯕ ꯑꯃꯇ ꯑꯣꯏꯅꯔꯔꯣꯏ ꯇꯧꯔꯤꯁꯦ ꯌꯨꯍꯦꯟ ꯑꯩꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯂꯧꯅꯝ ꯇꯧꯕꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯆꯦꯗꯤ ꯂꯥꯟꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯌꯨꯍꯦꯟ ꯁꯥꯏꯠ ꯕꯦꯒ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯂꯦꯇꯔ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯦꯆꯦ ꯃꯥꯒꯤꯅꯤ ꯃꯩꯅꯧꯕꯤ ꯏꯇꯞ ꯇꯞꯅ ꯄꯤꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯈꯣꯟꯖꯦꯜꯗꯨ ꯏꯪꯊꯅ ꯌꯨꯍꯦꯟ ꯁꯅꯥꯃꯥꯁꯨ ꯃꯈꯥ ꯇꯥꯏ ꯏꯅꯝꯃ ꯊꯣꯏꯕꯤꯆꯥꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯅꯪꯒꯤ ꯅꯐꯝꯗ ꯌꯧꯍꯜꯂꯣ ꯍꯥꯏꯅ ꯏꯅꯝꯃ ꯊꯣꯏꯕꯤꯆꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯂꯦꯇꯔ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯐꯥꯎꯕ ꯄꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯩꯅꯧꯕꯤ ꯃꯥꯗꯤ ꯀꯞꯄ ꯑꯗꯨꯝ ꯍꯧꯔꯛꯂꯦ ꯆꯦ ꯑꯦꯛꯖꯥꯝ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯃꯥꯗꯣ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯉꯨ ꯌꯥꯗꯕꯒꯤ ꯃꯌꯥꯝ ꯆꯪꯉꯒ ꯅꯝꯗꯅ ꯆꯪꯍꯟꯈꯤꯕ ꯃꯥꯜꯂꯦ ꯏꯆꯦꯕꯨ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯏꯆꯦꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯍꯧꯋꯤ ꯍꯥꯏꯌꯦ ꯃꯩꯅꯧꯕꯤ ꯋꯥ ꯉꯥꯡꯗꯦ ꯃꯄꯤꯁꯨ ꯄꯣꯞ ꯄꯣꯞ ꯇꯥꯏ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯩꯅꯧꯕꯤ ꯈꯪꯖꯗꯦ ꯏꯆꯦꯒꯤ ꯈꯣꯡꯊꯥꯡꯁꯦ ꯈꯔ ꯊꯨꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯨꯍꯦꯟ ꯁꯅꯥꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯩꯅꯧꯕꯤ ꯀꯩꯝꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒꯗꯃꯛ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯌꯨꯍꯦꯟꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯍꯥꯅ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯨꯝꯊꯩ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯩꯅꯧꯕꯤ ꯉꯥꯎꯆꯠꯅꯔꯦ ꯍꯥꯏꯕꯁꯤ ꯌꯨꯍꯦꯟ ꯁꯅꯥꯃꯥꯅꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯃꯔꯝꯅ ꯃꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ ꯌꯨꯍꯦꯟ ꯇꯨꯃꯤꯟꯅꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯀꯣꯏꯔꯕꯤ ꯅꯨꯄꯤꯗꯣ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯇꯥꯅꯤꯡꯕ ꯅꯨꯡꯁꯤꯕ ꯄꯥꯎꯅꯤ ꯊꯨꯅ ꯄꯥꯅꯕ ꯍꯣꯠꯅꯩ ꯄꯦꯄꯔꯗꯨ ꯇꯍꯥꯅ ꯍꯥꯡꯉꯤ ꯃꯤꯠꯂꯨ ꯄꯤꯔꯪꯏꯍꯧꯅ ꯃꯩꯅꯧꯕꯤ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯈ꯭ꯔꯦ ꯆꯝꯆꯥ ꯅꯪꯒ ꯎꯅꯔꯅꯤ ꯈꯟꯕꯗ ꯑꯦꯛꯖꯥꯝ ꯑꯍꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯉꯥꯏꯈꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯆꯝꯆꯥꯒ ꯎꯅꯔꯅꯤ ꯈꯟꯅ ꯑꯩ ꯍꯔꯥꯎꯅ ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯝꯆꯥꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯣꯏ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯀꯞꯈꯤꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯕꯨ ꯑꯗꯨꯝ ꯂꯛꯅꯈꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯣꯛꯅꯈꯤ ꯆꯝꯆꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯗꯣ ꯍꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯆꯝꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩ ꯅꯣꯏꯅ ꯂꯦꯞꯄꯒꯦ ꯃꯗꯨꯗ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯊꯥꯖꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯌꯦꯡꯂꯒ ꯑꯩꯒꯤ ꯆꯝꯆꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯗꯧꯕ ꯉꯥꯏꯗꯕ꯭ꯔꯥꯅꯦ ꯃꯈꯥ ꯇꯥꯅ ꯄꯥꯊꯕ ꯉꯝꯗꯦ ꯃꯩꯅꯧꯕꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯃꯔꯝꯅ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯗꯣ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯟꯗꯣꯟ ꯏꯕꯦꯝꯃ ꯃꯦꯂꯩꯅ ꯀꯧꯔꯛꯏ ꯃꯦꯂꯩꯅ ꯀꯧꯔꯛꯏ ꯍꯥꯏꯕꯒꯤ ꯃꯩꯅꯧꯕꯤ ꯃꯥꯁꯨ ꯂꯥꯛꯆꯕꯅꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯀꯩꯝꯇ ꯍꯦꯛ ꯈꯪꯗꯅ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯂꯩꯔꯝꯕꯅꯤ ꯅꯣꯔꯃꯦꯜ ꯇꯥꯅꯗꯤ ꯎꯗꯦ ꯃꯍꯤ ꯈꯔ ꯄꯥꯏꯁꯤꯜꯂꯨꯔꯕ ꯃꯥꯜꯂꯦ ꯃꯇꯧꯗꯨ ꯎꯔꯒ ꯃꯩꯅꯧꯕꯤ ꯍꯩꯅꯖꯗꯅ ꯏꯅꯝꯆꯥ ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯑꯍꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯨ ꯃꯈꯨꯔꯥ ꯇꯣꯃꯥꯜꯁꯨ ꯂꯩꯔꯤ ꯇꯣꯃꯥꯜꯒ ꯂꯣꯏꯅꯅ ꯀꯣꯏꯔꯦꯡ ꯅꯤꯁꯥ ꯉꯥꯎꯕꯅꯤ ꯏꯔꯦꯝ ꯂꯦꯝꯖꯕ ꯁꯥꯅ ꯀꯣꯏꯔꯦꯡꯗꯣ ꯃꯩꯅꯧꯕꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤ ꯀꯩꯀꯩꯅꯣ ꯈꯔ ꯊꯥꯅꯖꯦꯟ ꯇꯧꯕꯅꯤꯗ ꯑꯆꯥꯄꯣꯠꯁꯦ ꯀꯩ ꯑꯣꯏꯍꯟꯁꯤꯒꯦ ꯏꯅꯝꯆꯥꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯇꯣꯃꯥꯜꯁꯨ ꯂꯧꯈꯠꯂꯛꯏ ꯍꯩ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯦ ꯋꯥꯔꯤꯗꯣ ꯐꯠ ꯁꯝꯖꯤꯜꯂꯒ ꯃꯦꯂꯩꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯅꯧꯕꯤ ꯆꯥꯛꯈꯨꯝ ꯑꯃꯨꯛꯇꯪ ꯆꯪꯉꯨ ꯆꯠꯂꯣ ꯆꯥꯅꯕ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯃꯨꯛꯇꯪ ꯄꯨꯔꯛꯎ ꯃꯩꯅꯧꯕꯤ ꯋꯥ ꯉꯥꯡꯂꯝꯗꯦ
ꯆꯥꯛꯈꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯨꯅ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯀꯔꯤ ꯁꯔꯧꯕꯨ ꯁꯤꯟꯅꯔꯤꯕꯅꯣ? ꯀꯣꯏꯔꯦꯡꯗꯣ ꯃꯔꯧ ꯂꯩꯅ ꯃꯦꯂꯩ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯏꯪꯒꯤꯠ ꯈꯪꯕ ꯃꯔꯝꯅ ꯃꯦꯂꯩꯅꯁꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯏꯔꯦꯡ, ꯅꯪ ꯌꯥꯔꯗꯤ ꯅꯆꯟꯒꯤ ꯃꯇꯦꯡꯃꯨꯛꯇ ꯄꯥꯡꯉꯛꯆꯗꯅ ꯆꯥꯅꯕꯗꯣ ꯌꯥꯝ ꯍꯧꯕꯅꯤ, ꯃꯊꯟꯇ ꯄꯨꯔꯛꯄ ꯉꯝꯃꯔꯣꯏꯅꯦ꯫ ꯃꯦꯂꯩꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯇꯣꯃꯥꯜꯗꯣ ꯌꯨ ꯉꯥꯎꯔꯤ꯫ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯊꯧꯗꯗ꯭ꯔꯁꯨ ꯅꯪ ꯑꯣꯏꯅ ꯀꯣꯛ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ? ꯏꯆꯝ ꯆꯝꯖꯕ ꯁꯥꯔꯒ ꯀꯣꯏꯔꯦꯡꯅꯁꯨ ꯈꯨꯝꯂꯩ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩ ꯁꯨꯝ ꯆꯪꯉꯒꯦ꯫ ꯀꯣꯏꯔꯦꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯁꯨ ꯀꯤꯆꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯈꯔ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯣꯃꯥꯜꯗꯣ ꯎꯏꯔꯨꯝ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯦꯂꯩ ꯃꯥꯁꯨ ꯇꯣꯃꯥꯜꯒꯤ ꯅꯥꯀꯜꯗ ꯐꯝꯃꯤ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯂꯝꯖꯤꯡꯂꯒ ꯀꯣꯏꯔꯦꯡꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯀꯣꯏꯔꯦꯡ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯩꯅꯧꯕꯤ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇ꯭ꯔꯦ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯩ꯫ ꯀꯣꯏꯔꯦꯡꯁꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯅꯤꯁꯥꯗꯤ ꯍꯟꯗ꯭ꯔꯤ꯫ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯩꯅꯧꯕꯤ ꯃꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯨ! ꯅꯨꯄꯤ ꯃꯥꯒꯤ ꯙꯞ ꯃꯆꯥꯗꯨ ꯀꯣꯏꯔꯦꯡ ꯀꯔꯤꯝꯇꯅ ꯆꯨꯡꯗꯦ꯫ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯗ ꯈꯥꯝꯂꯛꯄꯅꯤ꯫ ꯀꯨꯝꯊꯔꯛꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ, ꯑꯉꯥꯡꯅꯤ, ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯑꯉꯥꯡ, ꯃꯌꯥꯝꯒꯤꯅ ꯌꯥꯏꯇꯝꯕ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯃꯇꯥꯎ ꯄꯣꯔꯩꯁꯨ ꯂꯣꯏꯅꯔꯛꯏ꯫ ꯄꯣꯔꯩꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯗꯕ ꯃꯔꯝꯅ ꯄꯣꯔꯩꯗꯨ ꯔꯦꯗꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ ꯌꯥꯏꯇꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯟ ꯑꯃ ꯆꯥꯅ ꯁꯈꯤꯁꯨ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯥꯕꯨ ꯎꯔꯒ ꯁꯈꯤꯗꯨ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯁꯈꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯁꯈꯤꯗ ꯈꯔ ꯄꯥꯈꯠꯅ ꯌꯦꯡꯕꯅꯤ꯫ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯔꯒ ꯂꯩꯔꯤꯉꯩ ꯊꯪꯅꯕ ꯌꯨꯝ ꯑꯁꯣꯝꯗꯒꯤ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃ, "ꯏꯅꯨꯝꯆꯥ! ꯏꯅꯨꯝꯆꯥ!" ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯔꯨꯗꯦ ꯌꯥꯏꯇꯝꯕ ꯌꯥꯝ ꯊꯨꯅ ꯃꯦꯂꯩꯒꯤ ꯃꯌꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯇꯍꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯀꯅꯥ ꯑꯃꯠꯇ ꯀꯧꯔꯨꯗ ꯏꯃꯨꯡꯗ ꯐꯣꯡꯅ ꯑꯗꯨꯃꯛ ꯆꯪꯉꯤ꯫ ꯇꯣꯃꯥꯜꯒ ꯂꯣꯏꯅꯅ ꯃꯦꯂꯩꯗꯨ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯌꯥꯏꯇꯝꯕ ꯋꯥ ꯉꯥꯡꯗꯦ꯫ ꯈꯥ ꯋꯥꯡ ꯆꯠꯇꯨꯅ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯩ꯫ ꯃꯦꯂꯩꯗꯨ ꯄꯥꯈꯠꯅ ꯌꯥꯏꯇꯝꯕ ꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯦ? ꯇꯣꯃꯥꯜꯗꯨ ꯉꯥꯎꯔꯤ ꯃꯥꯁꯨ ꯈꯣꯟ ꯆꯥꯎꯈꯠꯂꯤ꯫ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯀꯅꯥꯅꯣ? ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯁꯤꯜꯂꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯇꯝꯕ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯁꯦꯀꯦꯟ ꯈꯔ ꯑꯁꯤꯗ ꯈꯥꯝꯖꯤꯟꯖꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯗꯣ ꯀꯜꯂꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯛ ꯑꯗꯨꯗ ꯇꯍꯥꯅ ꯊꯤꯟꯖꯤꯟꯈꯤ꯫ "ꯆꯝꯆꯥ,